ꯊꯣꯏꯕꯤꯁꯤꯅ ꯕꯣꯕꯣꯛ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯕꯤꯒꯦꯁꯦ ꯉꯁꯤ ꯊꯥꯏꯅꯅꯦ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯃ ꯂꯩꯕꯣꯏꯔꯦ ꯈꯨꯡꯒꯪꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡ ꯌꯥꯝ ꯆꯨꯝꯕ ꯑꯗꯒꯤ ꯊꯥꯔꯨꯕ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯑꯗꯒꯤ ꯐꯧ ꯆꯦꯡꯒꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯔꯣꯡ ꯌꯥꯝ ꯆꯨꯝꯕ ꯌꯥꯝ ꯄꯥꯟꯕ ꯑꯗꯒꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤꯒꯁꯦ ꯌꯥꯝ ꯐꯖꯕ ꯑꯗꯩꯗꯨꯗ ꯆꯍꯤ ꯑꯃꯗꯤ ꯅꯣꯡ ꯁꯨꯛꯇꯥ ꯇꯥꯗꯗꯅ ꯏꯀꯪ ꯊꯣꯛꯇꯅ ꯈꯣꯡꯕꯥꯟ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯟ ꯏꯁꯤꯡ ꯑꯃꯠꯇ ꯂꯩꯇꯗꯅ ꯂꯩꯀ꯭ꯔꯛꯁꯤ ꯆꯠꯇꯅ ꯌꯥꯝ ꯋꯥꯅꯔꯕ ꯈꯨꯋꯥꯝ ꯇꯧꯔꯕ ꯈꯨꯡꯒꯪꯁꯦ ꯂꯥꯏꯁꯤꯅ ꯇꯧꯔꯤꯁꯦ ꯅꯣꯡꯁꯨ ꯇꯥꯍꯟꯗꯦ ꯑꯗꯨꯁꯨ ꯇꯧꯗꯦ ꯑꯗꯥꯁꯨ ꯇꯧꯗꯦꯅ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯉꯩꯗꯨꯗꯤ ꯏꯁꯣꯔꯁꯤꯗ ꯂꯥꯏꯁꯤꯗ ꯂꯣꯏ ꯇꯥꯏꯅꯔꯤꯅꯦꯕ ꯑꯗꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯂꯥꯏꯔꯕ ꯈꯨꯡꯒꯪꯗꯨꯗ ꯂꯩꯕ ꯅꯨꯄꯥ ꯑꯃꯗꯤꯅꯦ ꯂꯥꯏꯔꯁꯨ ꯃꯥꯅ ꯏꯔꯥꯏ ꯂꯥꯏꯔꯕ ꯌꯥꯝ ꯅꯪꯕ ꯃꯥꯅ ꯀꯩꯝꯇ ꯈꯟꯖꯟꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯅꯥꯡ ꯑꯃꯒꯤ ꯃꯈꯥꯁꯤꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩꯒ ꯍꯥꯏꯐꯦꯠ ꯉꯪꯗꯅ ꯃꯥꯁꯦ ꯐꯝꯃ ꯂꯩꯔꯤ ꯀꯥꯟꯁꯤꯗ ꯃꯥꯒ ꯌꯨꯝꯂꯣꯟꯅꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃ ꯂꯩ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥꯁꯤꯅ ꯃꯥꯏ ꯃꯅꯥꯛꯁꯤꯗ ꯂꯥꯛꯑꯒ ꯍꯥꯏꯔꯦ ꯏꯇꯥꯎꯗꯤ ꯃꯣꯟꯗꯥ ꯏꯟꯊꯣꯛ ꯅꯨꯡꯉꯥꯏꯅ ꯐꯝꯃꯝꯈ꯭ꯔꯦꯗ ꯏꯁꯩꯒ ꯉꯪꯗꯅ ꯃꯌꯥꯝꯗꯤ ꯑꯃꯨꯛꯇꯣꯏꯕꯁꯤꯗ ꯀꯔꯥꯏꯗꯒꯤ ꯏꯁꯤꯡ ꯂꯧꯔꯨꯕ ꯀꯔꯥꯏꯗꯒꯤ ꯑꯦꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯨꯕꯅ ꯋꯥꯅꯗꯅ ꯍꯥ ꯀꯥꯗꯅ ꯍꯣꯔꯦꯟ ꯀꯔꯤ ꯊꯣꯡꯕ ꯍꯌꯦꯡ ꯀꯔꯤ ꯆꯥꯕꯅ ꯇꯧꯅꯩ ꯏꯇꯥꯎꯗꯤ ꯀꯔꯤꯝꯇ ꯈꯟꯗꯕꯗꯧꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯗ ꯏꯇꯥꯎꯅ ꯍꯥꯏꯌꯦꯕ ꯉꯁꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯃꯣꯏ ꯌꯨꯝꯂꯣꯟꯅꯕ ꯃꯇꯥꯎꯁꯤꯅ ꯏꯇꯥꯎ ꯑꯩ ꯏꯇꯣꯝꯇꯁꯨ ꯅꯠꯇꯕꯁꯤꯕꯨ ꯂꯥꯏꯟ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯂꯥꯏꯅ ꯁꯤꯜꯂꯤꯕꯅꯤ ꯂꯥꯏꯅ ꯑꯩꯈꯣꯏꯁꯦ ꯆꯥꯡꯌꯦꯡ ꯇꯧꯔꯤꯕꯖꯥꯠꯅꯤ ꯑꯅ ꯍꯥꯏ ꯑꯗꯒꯤꯗꯤ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯉꯩꯗꯨꯗꯤ ꯏꯁꯣꯔꯁꯤꯗ ꯂꯥꯏꯁꯤꯗ ꯂꯣꯏ ꯇꯥꯏꯅꯔꯤꯅꯦꯕ ꯑꯗ ꯃꯥꯗꯤ ꯀꯩꯝꯇ ꯈꯟꯗꯪꯒꯩ ꯏꯁꯣꯔꯅ ꯇꯝꯕ ꯂꯥꯏꯟ ꯇꯝꯕ ꯑꯃ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩ ꯌꯥꯄꯣꯟꯇꯦꯅ ꯃꯥꯗꯤ ꯀꯩꯝꯇ ꯈꯟꯖꯟꯗꯕꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯄ ꯄꯦꯟꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗ ꯉꯁꯥꯏ ꯃꯇꯥꯎꯁꯤꯅ ꯀꯔꯤꯅꯣꯅꯦ ꯃꯥ ꯃꯇꯣꯟꯗꯅ ꯈꯟꯖꯔꯤꯅꯦꯕ ꯑꯩ ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯄꯩꯁꯥꯁꯨ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒ ꯑꯩꯅ ꯋꯥꯔꯤꯕ ꯊꯋꯥꯏ ꯑꯗꯨꯒ ꯃꯥꯅ ꯀꯔꯤꯝꯇꯁꯨ ꯂꯩꯇꯅ ꯉꯁꯤꯒꯤ ꯍꯣꯔꯦꯟꯒꯤ ꯍꯌꯦꯡꯒꯤ ꯇꯥꯜꯂꯒ ꯆꯥꯕ ꯃꯥꯅ ꯀꯔꯤꯝꯇ ꯈꯟꯖꯟꯗꯅ ꯂꯩꯔꯤꯁꯤꯕꯣ ꯍꯥꯏꯅ ꯃꯥꯅ ꯃꯇꯣꯝꯗ ꯃꯕꯨꯛꯅꯤꯡꯁꯤꯗ ꯈꯟꯖꯩꯌꯦꯕ ꯑꯗꯒꯤꯗꯤ ꯃꯕꯥꯅꯤꯁꯦ ꯁꯥꯟꯅꯕ ꯌꯥꯕ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯉꯁꯥꯏ ꯃꯇꯥꯎ ꯂꯥꯏꯔꯕꯁꯤꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯏꯇꯥꯎ ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯊꯦꯡꯖꯜꯂꯦ ꯑꯅ ꯍꯥꯏꯔꯒ ꯃꯥꯁꯦ ꯄꯨꯔꯞ ꯆꯠꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯁꯤꯅ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯩꯁꯥ ꯄꯥꯏꯈ꯭ꯔꯕ ꯑꯩꯅ ꯋꯥꯔꯦ ꯑꯗꯨꯒ ꯃꯥꯅ ꯀꯩꯝꯇꯁꯨ ꯂꯩꯇꯅ ꯃꯥꯅ ꯀꯩꯝꯇ ꯈꯟꯗꯦꯅ ꯆꯠꯂꯤꯁꯦ ꯃꯌꯨꯝꯗ ꯀꯩꯅꯣꯝꯗꯤ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯁꯦ ꯃꯁꯤꯃꯛꯇꯕꯨ ꯏꯟꯅꯔ ꯌꯦꯡꯒꯦꯅ ꯉꯁꯥꯏ ꯃꯇꯥꯎꯁꯦ ꯃꯥꯏ ꯃꯇꯨꯡꯁꯤꯗ ꯄꯨꯔꯞ ꯏꯟꯅꯔꯦ ꯃꯇꯥꯎ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯑꯗꯒꯤ ꯄꯨꯔꯞ ꯏꯟꯅꯔ ꯂꯨꯝꯃꯒ ꯑꯃꯨꯛꯇ ꯇꯥꯒꯦ ꯌꯦꯡꯒꯦꯅ ꯑꯗꯒꯤ ꯉꯁꯥꯏ ꯃꯇꯥꯎꯁꯤꯅ ꯊꯣꯡꯁꯦ ꯍꯥꯡꯇꯣꯛꯑ ꯆꯪꯈꯤꯕꯁꯤꯗ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯅꯨꯄꯥ ꯑꯩꯈꯣꯏꯅꯤꯅ ꯆꯥꯅ ꯊꯛꯅꯕꯁꯨ ꯀꯩꯝꯇ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯄꯩꯁꯥꯁꯨ ꯂꯩꯁꯜꯂꯛꯇ꯭ರೆ ꯑꯗꯨꯅ ꯊꯪꯅꯕ ꯈꯨꯡꯒꯪꯁꯤꯗꯒꯤꯔ ꯀꯗꯥꯏꯗꯒꯤꯅꯣ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯂꯩꯔꯨꯁꯨ ꯊꯣꯡꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯑꯝꯇ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯄꯩꯁꯥ ꯂꯩꯇ꯭ꯔꯕꯅꯤꯅꯅꯦ ꯁꯅꯥ ꯂꯨꯄꯥꯁꯦ ꯀꯥꯏꯊꯣꯛꯑꯒ ꯁꯤꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅꯅꯦ ꯆꯥꯅ ꯊꯛꯅꯕ ꯈꯤꯇ ꯂꯩꯕꯤꯔꯨꯆꯣꯅ ꯍꯥꯏꯕꯁꯤꯗ ꯉꯁꯥꯏ ꯅꯨꯄꯥꯁꯤꯅ ꯉꯁꯤꯗꯤ ꯊꯦꯡꯉꯦ ꯅꯨꯄꯤ ꯑꯩ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯀꯦ ꯁꯣꯏꯗꯅ ꯉꯁꯤꯒꯤꯗꯤ ꯅꯪ ꯁꯅꯥ ꯂꯨꯄꯥꯁꯦ ꯊꯝꯖꯜꯂꯨꯔꯣꯆꯣ ꯑꯅ ꯍꯥꯏꯔꯒ ꯃꯥꯅ ꯄꯤꯔꯛꯄ ꯈꯥꯎ ꯃꯆꯥ ꯃꯌꯣꯝꯁꯦ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯕ ꯃꯌꯣꯝꯁꯦ ꯃꯥꯅ ꯎꯄꯨ ꯃꯅꯨꯡꯁꯤꯗ ꯁꯦ ꯊꯤꯖꯅ ꯊꯝꯖꯜꯂꯨꯑꯣꯅ ꯄꯤꯕꯁꯦ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯎꯄꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯣꯝꯕ ꯈꯥꯎꯗꯣ ꯍꯥꯞꯆꯟꯕꯁꯦ ꯉꯁꯥꯏ ꯏꯅꯥꯛ ꯈꯨꯟꯕ ꯃꯇꯥꯎꯗꯨꯅ ꯊꯣꯡꯅꯥꯎꯗꯒꯤ ꯂꯣꯟꯅ ꯌꯦꯡꯉꯤꯕ ꯑꯣꯏꯔꯦ ꯁꯅꯥ ꯂꯨꯄꯥ ꯊꯝꯖꯕꯗꯣ ꯃꯥ ꯎꯍꯧꯔꯦꯅꯦ ꯑꯗꯒꯤꯗꯤ ꯃꯇꯩ ꯃꯅꯥꯎꯁꯦ ꯇꯨꯝꯈꯤꯕ ꯉꯥꯏꯔꯦ ꯑꯗꯨꯒ ꯃꯕꯥꯅꯤꯁꯦ ꯇꯨꯝꯈ꯭ꯔꯦ ꯀꯥꯟꯗ ꯃꯥꯅ ꯊꯣꯡꯅꯥꯎꯁꯤꯗ ꯆꯣꯡꯁꯤꯜꯂꯛꯑꯒ ꯉꯁꯥꯏꯒꯤ ꯁꯅꯥꯁꯦ ꯀꯩꯅꯣꯗꯒꯤ ꯎꯄꯨꯗꯒꯤ ꯁꯅꯥꯁꯦ ꯃꯥꯅ ꯂꯧꯊꯣꯛꯑꯒ ꯊꯣꯡꯁꯤ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯊꯣꯡꯁꯦ ꯀꯣꯔꯣꯛ ꯀꯣꯔꯥꯛ ꯇꯧꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯇꯥꯎ ꯂꯥꯏꯔꯕꯁꯦ ꯁꯤꯁꯤꯅ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯂꯒ ꯀꯅꯥꯅꯣ ꯀꯩꯅꯣ ꯀꯣꯔꯣꯛ ꯀꯣꯔꯥꯛ ꯂꯥꯎꯔꯤꯁꯤꯕꯣꯅ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯤꯁꯨ ꯃꯥꯁꯨ ꯐꯨꯛ ꯍꯧꯒꯠꯂ ꯌꯦꯡꯀꯥꯟꯗ ꯎꯄꯨꯒ ꯍꯥꯡꯇꯣꯛ ꯂꯩꯔꯝꯕꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯌꯣꯝꯕ ꯈꯥꯎꯗꯣ ꯂꯩꯔꯝꯗꯕꯗꯨꯗꯅꯦ ꯍꯨꯔꯥꯟꯕ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥꯗꯣ ꯍꯨꯔꯥꯟꯈ꯭ꯔꯦꯅꯦꯅ ꯃꯕꯥꯅꯤꯁꯦ ꯅꯥꯀꯟ ꯌꯦꯜꯂꯣꯝ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯦꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯕꯁꯤꯗꯅꯦ ꯎꯕ ꯐꯪꯗ꯭ꯔꯦ ꯊꯤ ꯐꯪꯗ꯭ꯔꯦꯕ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯦ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯅꯁꯨ ꯂꯣꯏꯔꯕꯅꯤ ꯄꯩꯁꯥꯁꯨ ꯁꯤꯀꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤꯅ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯍꯥꯏꯕꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏ ꯅꯨꯄꯤ ꯈꯟꯖꯜꯂꯨꯅꯨꯁꯦ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯑꯅꯤ
ꯇꯨꯝꯃꯣ ꯑꯅ ꯍꯥꯏ ꯑꯗꯩ ꯅꯨꯄꯤꯁꯤꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯐꯔꯦ ꯅꯨꯄꯥ ꯅꯪ ꯍꯌꯦꯡꯗꯤꯅꯦ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕ ꯌꯥꯕ ꯀꯩꯅꯣ ꯆꯠꯇꯅ ꯈꯣꯠꯇꯅ ꯊꯤꯔꯨꯔꯣ ꯑꯗꯨꯒ ꯑꯗꯨꯗꯒꯤ ꯐꯪꯉꯛꯄ ꯄꯩꯁꯥꯗꯨꯅꯅꯦ ꯏꯕꯥꯅꯤꯒꯤ ꯆꯥꯅ ꯊꯛꯅꯕ ꯂꯩꯕ ꯑꯗꯨꯅꯤꯅ ꯍꯥꯏꯔꯒ ꯃꯕꯥꯅꯤꯁꯦ ꯇꯨꯝꯃꯦ ꯑꯗꯒꯤꯗꯤ ꯅꯣꯡ ꯉꯥꯜꯂꯒ ꯉꯁꯥꯏ ꯃꯥꯏ ꯅꯨꯄꯥꯅ ꯊꯕꯛ ꯊꯤ ꯆꯠꯄꯗ ꯆꯥꯅ ꯊꯛꯅꯕꯅꯦꯅ ꯃꯥꯅ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯊꯣꯡꯉꯒ ꯌꯦꯟꯖꯥꯡ ꯈꯔꯒ ꯇꯧꯔꯒ ꯆꯥꯛꯌꯣꯝ ꯑꯃ ꯍꯥꯞꯄꯤꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯠꯄꯗ ꯋꯥꯔꯀꯥꯟꯗ ꯆꯥꯅꯅꯕꯅꯦꯅ ꯃꯥꯏ ꯆꯥꯛꯌꯣꯝꯁꯦ ꯁꯦꯁꯦ ꯅꯨꯄꯥꯁꯤ ꯄꯨꯔꯒ ꯆꯠꯈꯣꯁꯦ ꯍꯣꯔꯦꯟ ꯋꯥꯔꯀꯥꯟꯗꯅꯦ ꯆꯥꯎꯑꯣꯅ ꯍꯥꯏꯔꯦ ꯍꯣꯏ ꯐꯔꯦ ꯍꯥꯏꯔꯒ ꯃꯥꯁꯨ ꯂꯥꯛꯑꯦ ꯌꯨꯝꯗꯣꯡ ꯑꯃꯗ ꯑꯃꯨꯛ ꯆꯪꯉꯤ ꯊꯕꯛ ꯏꯟꯈꯥꯡꯒ ꯁꯨꯒꯗꯕ ꯂꯩꯕ꯭ꯔꯣ ꯌꯨꯝꯁꯤꯕꯣ ꯊꯕꯛ ꯈꯤꯇ ꯁꯨꯖꯒꯦꯅ ꯑꯃꯗ ꯑꯃꯨꯛ ꯍꯪꯉꯤ ꯍꯪꯕ ꯌꯥꯕ ꯍꯪꯉꯦ ꯊꯕꯛ ꯂꯩꯇꯦ ꯂꯣꯏ ꯍꯥꯏꯔꯦ इस कमाइन तौरीसीदीना माना अखोइगी उ पांबी मना पुंगबा अमा हौरमबोय माना सुम लाकपजिदा मसी मखाजिदा अई ngakta पोथागिगेदाना माना साइगी उ पांबीजिगी मखाजिदा पोथारगा चयोमजे थोगा चारगेसे अदुगा मु अई थबकसे थीबदुनी हारगा माई चयोमजे थोगा चागे तौगानजिदा ngसाइगी हनुबा मयांग कंग्रबा सरु ngakta ngairaba मख्वांग कोलगा लाई बुंगो नंगी चाकसे खिता चागेबा अई चाक चारक्तबा नुमित निनी हुमनी सुरे अई खिता चाजगेबा नंगसाइगी हनुबजिना नुपाजिदा हाय बाबा अई जुने चाक चारक्त्री अईगिनेना पोरकपने बाबा अई तोम चारगे न हाय अदगी हो फरे हायरगा हनुबजे ममाई लेरगा हले चैसु पायरगा नोंधर चलिने भाईजे अंदगी साइगी नुपासिना चाकसे येंजांगे तोलगा चखोमजे हुके तौरगान साइगी अहल लोइरबनिनाने माजी नुंगाइत्रेबा मु अस अइना लामी जुमाइना मा लामंगनिको अइदि ngaraंगदाजु चारी अदु मादि नुमिनि निनी हुनी चारक्ते हाइबनिना चामिनरगेदाना माना बाबा लाओ चामिनरसे पाइचा हनुजे ममाई लेर हंजलागा सेसे बाबा चामिनरजी हायरगा माना चागेना कनो तौकाजिदा ngसाइगी हनुबजिनाने मादि चाकसे चोपचा माना चाकसे लोइ चाथोखरेने अदगिदि ngसाइ नुपाजी पुंगंगए बाबा आई चाकसे बाबाना लोइ चारबा बुंगो हाउमनगिदनाने इचाइ सरुका खाक्तना पाना लोइ चाथोखरे अदो नंग चिंगनगनु अइना ngasi चारिबा चाक चालुकसे सिदगी हेनबा नंगने चालुक चामा थोक्तनाने नंग नुंगाइ याइफना पानबो ओयुको सिदगी सरुक चामा हेना थोकदोरिबनी हायरगा माजे हनुबजे चखरे चक्रगा इंथोकपनिदा ना हायरगा माजे ngसाइगी उपांबी ngaरगा सुम फममबदई माजे उइथोखरेबा उइबजिदगिदि नुंसित कन्ना सिलअगा माओंदा उनाम हे तारकपा अदा माजे खंगबोय लाकपोइने ममिसे खंगपांग पांगबजिदा कोइगी चिंगबु चेंग हामनबदो चिंगबु चौबमा चिंगबु असंगबा चौबमा लेरमेने मा ममिसे खंगपांग पांग थोरकपजिदा माने खल्ले ए ngसाइदि लेहौबो उदे चिंगबुजे थोक चावग्रेदा अना माना थांकले येंगुजे याम लुम्मेबा थांकतपजि ngamdreba अदगिदि हेस मची कैनोम यावरमगदौ माली ना माना मखुजे हुमजनबजिदा चाक पुखम अमने येंजांगाजे मथेन तौरगा चाक पुखम अम पुथोरेने मखुसिना ए ngसाइगी हनुबदुदि सोरनिदना लाइनिदना माना हाइबदु चुम्मेदना अइना पोरकपा चयोमदुदगी सिने हेनजु यामना थोई फरेदा ना हारगा माना चाकसे चाथोए चाथोग चाइ चेंगबुजे थोंकलगा मयुमदा पोरागा माइ नुपीजिदा कौरे हो नुपी नंबु थोलो लाउने आई कैनोम पोरे लाउने अंत थारो लाउने अन हाय ओ थोले लाए हारगा माइ नुपीजे प्रा थोले आइमा थोक चावरेदा चेंगबुजिदि ना हारगा सेने थाउने वारी तौगेने आई हाय माइ नुपाजिना चेंगबुजे माइ नुपीजिना थालगा से नंग ngसाइ माना तौबा थौदो दगी चाथोखिबा अहनदुना हायरम्बा खोलम्बदो माइ नुपीसिदा तम्मे माना अदगिदि येंगेंगेना माइ नुपीजिना हुमजनबजिदा माजु चाकतो पुखम फजबदुम थोलेने चाकतो मथेन तौरगा ए सिदि याम फैने नुपा फरे नुपी हयेंदिने कोइ खुंगंगदा लैरिबा
ꯑꯋꯥ ꯑꯅꯥ ꯇꯥꯔꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯄꯤꯖꯁꯤ ꯅꯪ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯨ ꯆꯠꯂꯨ ꯍꯥꯏꯔꯒ ꯉꯁꯥꯏ ꯅꯨꯄꯤꯁꯤꯅ ꯃꯊꯪ ꯍꯌꯦꯡꯗꯤ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯂꯣꯏꯅ ꯃꯣꯏꯒꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯦ ꯍꯥꯏꯔꯨꯔꯦ ꯑꯗꯒꯤꯗꯤ ꯃꯣꯏꯁꯤꯗ ꯂꯥꯛꯑꯒ ꯆꯥꯛꯁꯦ ꯄꯔꯦꯡ ꯑꯩꯈꯣꯏꯒꯤ ꯎꯁꯣꯞꯇ ꯇꯧꯔꯤ ꯑꯗꯨꯃꯥꯏꯅ ꯄꯔꯦꯡ ꯐꯝꯗꯅ ꯃꯣꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯁꯦ ꯃꯣꯏꯗ ꯆꯥꯛꯁꯦ ꯂꯣꯏ ꯄꯤꯖꯔꯦ ꯃꯥꯏ ꯅꯨꯄꯥꯁꯤꯅ ꯆꯦꯡꯕꯨꯁꯤꯗꯩ ꯂꯧꯊꯣꯛꯑꯒ ꯃꯥꯏ ꯅꯨꯄꯤꯁꯤꯅ ꯃꯊꯪꯒ ꯌꯦꯟꯗꯅ ꯄꯤꯖꯕꯁꯤꯗ ꯉꯁꯥꯏꯒꯤ ꯃꯣꯏꯒ ꯌꯨꯝ ꯊꯪꯅꯕ ꯏꯅꯥꯛ ꯈꯨꯟꯕꯁꯦ ꯁꯤꯁꯤꯅꯅꯦ ꯃꯣꯏ ꯁꯣꯝꯗ ꯃꯤ ꯃꯌꯥꯝ ꯇꯤꯜꯂꯗꯤ ꯃꯔꯥꯡ ꯅꯤꯟꯕ ꯃꯈꯣꯜ ꯑꯃꯗꯤ ꯇꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯄꯁꯤꯗ ꯍꯦꯁ ꯏꯇꯥꯎ ꯂꯥꯏꯔꯕꯒꯤ ꯃꯌꯨꯝꯗ ꯄꯨꯛꯂꯥꯡ ꯄꯨꯛꯅꯤꯡ ꯅꯤꯟ ꯇꯧꯔꯤꯁꯤꯕꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯅꯦꯅ ꯃꯥꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯉꯛꯄꯁꯤꯗꯅꯦ ꯃꯣꯏꯗ ꯃꯤ ꯃꯌꯥꯝ ꯄꯔꯦꯡꯒ ꯐꯝꯃꯗꯅ ꯆꯥꯛꯀ ꯆꯥꯕ ꯑꯗꯒꯤ ꯃꯥꯏ ꯅꯨꯄꯤꯅꯒ ꯑꯋꯥꯜ ꯑꯄꯥꯒ ꯍꯥꯞꯄꯁꯤ ꯎꯔꯦꯅꯦ ꯃꯥꯏ ꯊꯣꯡꯅꯥꯎꯁꯤꯗ ꯑꯗꯒꯤꯗꯤ ꯃꯥꯅ ꯂꯥꯛꯑꯒ ꯆꯦꯡꯕꯨꯗꯒꯤ ꯀꯣꯠꯂꯒ ꯍꯥꯞꯄꯗꯨ ꯎꯕꯗꯨꯗ ꯏꯇꯥꯎ ꯅꯪꯒꯤ ꯆꯦꯡꯕꯨꯁꯤꯗꯤ ꯀꯗꯥꯏꯗꯒꯤ ꯐꯪꯉꯛꯏꯅꯣ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ sibo puthoreingai awala pa leitangai puthorei sibo ana haibisida sai nupajina loi haire aina sumai tau chapada thabak thi chapada khangde lai ma thola ga ne ai chakyom do cha ge na lami che chain jang ji taw sum haw gen go na pukham am puthorok pasida adudi ai ju lawru ge hairaga mataw do na haibaga de ta da ngai ma prab laga ma ju chain jang ju thonga puraga kamai tawgeda ma jinga saigi upambi du makhadi yaurese lai du karai leijano na mana mai mayom du mathang thangda da na madi mayam ga thonga poraimni adagi dinga sai hanubudo laene mo chaisu paraga kon la da na mayang kang trek kang da na adagi di man hai bungo nangi chain jang je baba kita sage hai chalo karai dagi ahan no nang na chana ba na te se lai na chana ba thong ai ni machak chi ge imol la na mayai kang na chalo makhwang gai kol da na ana ibungo nang bu kita cha ge ne na ong su hai re ba adai nang na chana ba na te hai ra chalo amot pa nang gum na cha ga da ba na te hai ra ma na hanu ba du na par pa che su do ma na mul ga hanu ba ji da ma na pat kalakpasida hanubasina haire he bungo nangna aingonda phuri ba chai masingje sidagi nangne saruk chama hena nangonda kanbo oy ko nangna aingonda chaina piri ja sidagi hena saruk chama kandana nang nungai ri do nungai tabo oiro nang dharak bo oiro awa gi saruk taro ko na mana sapse tawrami saigi ina khun majida amagi chalo ana haga nanggumbana sap tawdana ju sari en hara maje ukhaji da ngatharaga maju ororon uithokraga saigi una matak tana khangdana tawdo adumaina maju nungsi chilaga una am tawde khangdana khangpang thorakpajida mai chak ka kaido amta leiramdre adagi di mana chumidana lai laga chagre dana adu chingbudi kai leijano ni na mana koyeng pada chingbu angang bam leirame as itawna haibdo chumedana hairaga mana ai ngasi dagi nungai ba hela doini na mana chingbu je thongkhalaga pore mayumda adagi mi ugine na mana thong lonjalet aduga sai chingbu je makhutu tingjalaga acha thak mayam yawramane na makhutu tingjalubadadi chaitup che mathang phan dan chongdor mangonda to thare chaitup chingina phat kandana dei mana ai oi ma ai na nangai huralakpa pochai do puthokjarage ai bu kanbale piro ai huralakpa pochai do puthokjarage ai kanbale piro ana mana haire andagi dinga saigi mataw lairabadagi huranba sana lupa mayom dune mingondagi huralakpa sana lupa mayom amane mayom ani je puthorakpa jidanga saigi utupsina sa launa ko laga mai thongnaw da pa laulan lang thorakpa jidanga sai lairabagi mangon ji da tup tarare bagi lairaba nupasina hes mangonda makholam taida na tholakpasida ngasai sana mayom ani do ta leirame adai de he nupi nangi sana mangi ba koi sana lupa mangi ba do sida leirene ana kade ana to sini aina sona tamba line tambam lakani nupi khanjalunu haibado
ꯆꯦ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯁꯅꯥ ꯂꯨꯄꯥꯁꯨ ꯑꯃꯨꯛ ꯍꯟꯖꯜꯂꯛꯑꯦ ꯑꯗꯒꯤ ꯊꯣꯛꯎꯗ ꯊꯣꯛ ꯌꯥꯕ ꯆꯦꯡꯕꯨ ꯑꯃꯁꯨ ꯐꯪꯉꯦ ꯁꯤ ꯀꯗꯥꯏꯗ ꯑꯩꯈꯣꯏ ꯋꯥꯗꯣꯏꯅꯣ ꯅꯨꯡꯉꯥꯏꯔꯗꯕꯅꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯆꯪꯉꯛꯑꯦ ꯃꯇꯩ ꯃꯅꯥꯎꯁꯦ ꯑꯗꯒꯤꯗꯤ ꯃꯇꯝ ꯈꯔ ꯂꯩꯔꯒꯗꯤ ꯅꯣꯡ ꯆꯤꯡ ꯆꯨꯗꯅ ꯃꯍꯩ ꯃꯔꯣꯡ ꯖꯨꯝ ꯖꯨꯝ ꯂꯥꯎ ꯄꯥꯟꯗꯅ ꯐꯧ ꯆꯦꯡꯒꯥꯁꯦ ꯐꯖꯅ ꯊꯣꯛꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯗꯅ ꯃꯣꯏꯒꯤ ꯈꯨꯡꯒꯪꯁꯦ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯅꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯒ ꯅꯨꯡꯉꯥꯏꯕꯗꯨꯅꯅꯦ ꯏꯁꯣꯔꯗꯨꯅ ꯁꯥꯞ ꯇꯧꯔꯝꯗꯅ ꯃꯥꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯅꯪꯊꯔꯛꯇꯅ ꯑꯋꯥꯕꯗ ꯇꯥꯗꯅ ꯋꯥꯅ ꯃꯄꯨꯟꯁꯤꯗꯣ ꯂꯦꯟꯈ꯭ꯔꯦ ꯑꯗꯨꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯄꯥꯝꯃꯨꯅꯨ ꯃꯥꯗꯤ ꯃꯤꯉꯣꯟꯗꯩ ꯍꯨꯔꯥꯜꯂꯕꯅꯤ나 ꯃꯁꯥꯅ ꯋꯥꯅꯤꯡꯗꯅ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯒ ꯅꯨꯡꯉꯥꯏꯔꯝꯕꯅꯤꯅ ꯂꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯝꯗꯅ ꯃꯥꯗꯤ ꯑꯋꯥꯕꯒꯤ ꯁꯔꯨꯛꯇ ꯑꯣꯏꯗꯅ ꯋꯥꯅ ꯃꯄꯨꯟꯁꯤꯗꯣ ꯂꯦꯟꯈ꯭ꯔꯦ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯤꯗꯨꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈ꯭ꯔꯦ